ngasi numida wairam phongkiba tungan tungan ba manipuri si phongsing amasum thokiba thaudo wathoksingdagi maruoibe I pausing khongasaraga manipur top channel gi maikeidigi myamna thamjagi ahanbada english singaniga taraga tareta bjp na lusingba lenga ama lairakibasi praja myamgi matengdagini mamangi lenga kumna handaksu bjp gi lenga klehanbiyu chief minister taraga mathoi suba manipur legislative assembly election na haukiba english singaniga taraga taret ki march taraga mangada BJP na lusing balenga ama lairakpa ngamkiba si miyamgi matengdagini handaksu amu hana lakadoriba sahi manga sida BJP khaktagi lenga amu hana lakhalasi haina chief minister en berena phongdokre wapha masing asi ahanba phase ki election campaign loisin khibagi mangoinana thambal sanglena pangthokpa mega press conference ama chief minister na phongdokibani Magna Makata Kibida, Lakadori election Sigi manifesto Semana Manipura, Amukta Tokidriba Monda, Kendra Humpu Sigi, Ladyba, Akang Ahe, Ima Market, Intellectual Kayagi, Opinion, Lauraba Matung, Miam Gueva, Aningba Apamba Duda, Manifesto Fong Duna Miamgi, Mamanga Tamzabangam Cre. Lakadori Besai Manga Sida Ikoina Karita Gutagi, Karita Sigi, Kalibagi, have Wapam Sing, Manifesto the make saying or cre. Haukiba English singaniga taraga tareki Mars taraga mangada BJP na lusingba sakar ama laiduna wasak laukiba shanti amadi ko existence mapung fana thamang ngamhankiba punamak Manipur gi praja miyam singa masum tamda laidiba miyam amadi civil society organization sing dharma gi lusing bising miyam gi matingdagini loinana BJP na state asida miyam gi matingdagi BJP na state asida peace development singtam ani gi marakta nungsina ba porakre Handak pangthokodoribi election asigidamak Prime Minister Narendra Modi, Home Minister Amit Shah, Defense Minister Amadi Party ki National President Fawba Laktuna, Manipura Sakothorangi Khanabaga Loinana Miyamgi interaction pangthokpa ngamkhre hainsu pausna falakli atopa pawmana pripaka mari lainade Kakching District Police Commando Timamana Wangu Nurathil area the operation sathabada Wangu Teramas India gi Republic Day numita district asigi tuan mafamsing na bomb pokayan khibagi thaudok ta sienaba miyoi sing phare hairibasi Manipur Police ki semjin sajinba wahaini haina aina thingraba People's Revolutionary Party of Kanglaipak Pripaki Publicity Officer Mangal Khumana thadurokpa serol amana khangalakli serol asina makha taraduna phare hairiba Wangu mamang sabal Nurathil lekai digi okram manitomba ilis ango mitei sei kun pangal tabi makha lekai digi sorokhaibam goroba singa ilis ngano sei taragamapan wongu mamang sabal digi sorokhaibam arbin sei kun gataru thongam singa ji sei kun amasum lekai simakta digi irengbam git chandra singa hairiba miyoi manga si pripak amadi masigi lami sanglup red army ki karigum hiram amatada mari lainadi haina su phungdorakli atopa pawmana BJP na su taunariba UG sizinaduna board khomlei ibobi CLP gi lusingba hanagi chief minister o ibobi na haikre su dalariba KNO sizinaduna BJP gi support tawgadabani haina miyamda aki akhang pire Union Home Minister na yumthong kuding sangduna board khomliba si BJP gi thabak hanthare takpani waphamasing si Congress Bhawan gi risangkai singi media center pangthokpa pawmising unabada phongdokibani Magna Makata Raduna, BJP na power paina bo honabada UG fawa seasonary. Masi election code of conduct huwaibani. Masi gidamak ECI da wakalagani. Congress na lengak paidingi matamda su tauna kiba lanhulup amabu BJP na election code of conduct wang mada board pangnaba gidamak kulai oina seasonary pasi logi wang madani. Thauram madura saruk yakiba hanagi Union Minister Salam Khurshidna phongdokibada BJP na tawriba thawang asi democracy bu singnabani. BJP na sathariba thawang si model code of conduct amasum democracy gi sana kanglon gi wang madani masigi dama ECI amasum CEO da wakalagani so haiki atopa pawmana Bharat masa sing border post satanaba embassy na khangan khre Russia na Pakistan air strike satakre Ukraine da ladiba Bharat ki embassy na leba du da ladiba Bharat masa sing border post satanaba akan bo wafam thamduna advice tawkhre Amarom da Bharat na leba sigi masa sing Russia na attack tawbuda aso opan ang handana basu leba sina maru oina Prime Minister Narendra Modi na Russia gi President Vladimir Putin da khankre oirak diba phiba misida Bharat na hanana leba sigi citizen saniga nifu Ukraine gi Delhi da purakraba matung ngasi su akanaba flight amana Bharat ki mairui sing Ukraine gi puraktu na ngasi nungthil Mumbai da thunglagani haina agency gi pauna haidi Amaromda Russia na Ukraine gi tuan mafam kyara Pakistan na nongthak gi air strike satabada natana military posting da su air strike satakre haidi
oirakliba phibam asida United Nations gi Security Council na Russia na sathriba thawong adu khudakta lepnaba resolution laukhre Prithvigi leba kaya na Russia gi thawong adu bu condemn tawbuga loinana attack adu khudakta lepnaba wari sanana ba khankhre agency ki pawge matungina Ukraine Bharat masal lising kulom laidi hari Bharat na oirakliba phibam asida Ukraine gi India masa sing puthoroknaba akhanaba flight ahum thawrang tawkhre hari Amaramda America amadi Japan Russia tuan hiram kya gamari rainana sanction thamkhre United Nations larokpa phirepta Bharat na su support tawgani haibaga loinana thawong si cabinet ta khanakhre Malem gi lebak kya na Bharat ki Prime Minister Narendra Modi de thawong si gi matangda wari sanaduna santi puraknabagi damak maruiba miyeng thamkhre haina su phongdorakli Makasa tharak poina to papawmana Union Minister R.K. Ranjan helicopter da none da boat khomba lakpada miyoi khrana helipad mai thaduna tankidre Union State Minister External Affairs and Education ki thaupuriba R.K. Ranjan ngasi none districta helicopter da laktuna BJP ki boat khomna bo hona bada Congress ki workers sing singna banu pa amadi nupi singna none district ki manungsana leiba longmai helipad ta helicopter tahandana bagi mamai leiduna hankhre tahandabadagi mamai leiduna hankhre pawsin hai ngasi longmai part 1 gi LCF ground pangthokadaba BJP gi mirep dinganglung gangmai Elis Dipu gangmai gi mikhal ga mari leina pangthokadaba mifam yawnaba helicopter Union Minister of State R.K. Ranjan sarugyaba lakhi mak helicopter tongduna lakle habigi paw phangwadagi Congress ki worker hen singnaba nupa nupi kya thulaktuna longmai da leiba helipad mayai da uwa sing faizinduna mai thaduna protest tokhi oiriba sakta madu ubadagi Union Minister R.K. Ranjan tonglakpa helicopter adu mamai leiduna hanki hari pawsi esina thawdok thokphamdagi phangwa pawgi matung inadi 54 Nungdang-3rd BJP amadi Congress anigi marakta umkhanaba amadi khatna sainabagi thawdok thokhi sera sida ngasi Union Minister R.K. Ranjan amadi lanjai ngai kamai ST Morcha President Manipur none da BJP ki candidate dinganglung gangmai gi mifam yawnaba support da laktuna longmai part 1 LCF ground leiba helipad landing tawgadabadu Congress ki supporter nupa nupi kharana helipad mai thagatuna protest tawbadagi landing tawduna hankibani hari adubu meeting adu Union Minister yawdrabasu pangdokhi hauji Congress amadi BJP anigi marakta umkhanaba thokiba duda aso apan yawbadi leitri hari pausna hai longmai helipad mathakta uwa phaijinduna mai thabagi thabak sathabadu helipad adura ngak senanabagi dama mangjongnana leikiba police personnel singi mamakta adubu police personnel sing aduna karisu tawba ngamdana kumai yengbagu yengduna leiki haina su phungdokhi Makasa tharak poina to papawmana Ukraine da panduna leiriba Manipuri sing mateng pangnaba Home Department na sielama hangdokre Russia amasum Ukraine gi marakta thokliba lal asina maram oiraga hauzik Ukraine da panduna leiriba Manipuri masa sing Manipur da lakpada mateng pangnaba gi dama Manipur gi Home Department na sielama hangdokre Manipur lenga ki Special Secretary Home Hais Gyan Prakash na ngasi thokiba order amana haidibadi CM liba CLC All Secretariat ki room number 186 da function tawgani masigi phone number na 0385245091 hairiba CLC suti numit yauna ayuk pung 8 dagi numidang pung 9 fawba thabak tawgani hairiba matam sigi wangmada khudak tu oina paw fawnaba phone number 038524511100 police control room yagani hairiba CLC Joint Secretary Rihanuddin Sauduri Deputy Secretary Peter Salam Dr. T.S. Saranjit Singha amasum Roji Rajkumarina pugani makhoi singa sibu Inspector S. Rudra Narayan Singha Inspector O.R. Singha amasum Joy Kumar Singha A. Parkimjit Naresh Ningombam amasum Thangmilen Hangsingna roster duty tawduna mateng pangani Ukraine da panduna leidiba singi ahalaman amasum mari mata singna makhoi gi angang singa akupa warol singa do State Home Department ki email Joint Secretary yho@gmail.com with cc2 Manipur Bhavan @gmail.com मैम स्पेल तौजरमगे Joint Secretary JOINTCECRETARYHO@gmail.com with cc2 Manipur Bhavan @gmail.com की खुथांगना थारकपा यागनी लोइनना मथकी ऑफिसर सिंग अमसुम डिप्यूटी रेसिडेंस कमिश्नर एल हाइस ngathing simna panduna lariba Manipuri masa singi phangba paw sing do Ministry of External Affairs designated officers sing da khangan gani haina supali
Loisilakpoina topa pau khara namo United States na Ukraine da Kiev thadoknaba offer President Volodymyr Zelensky na Yakhidre Russia amada Ukraine gi marakta akan makuthokna ringai sairakta Third World War Thoklagadra haina miyamna mipaina ringai Russian gi lanmi singna Ukraine gi konung Kiev ki mafam ayamba question khraba matung US na Ukraine mafam adu thadoknaba haikibadu President Volodymyr Zelensky na Yakhidre magna phungdokibada mafam asida mak laigani amasum mayok yagani haki mafam asida lan soknari ma hauji khusu khulai darkar oedubu ma gari tongduna mafam asi thadokpadi darkar oide haki US na piribo offer asi Russian President Vladimir Putin na hausik lairiba Ukraine gi government asi inthuraga anauba ma sindoknaba lepkhre haibigi warep ama intelligence ki power yumfam oiraka pikibani haidi Zelensky na mamang na maasi Russian number 1 target ni haina phongdok sabaga loina mag amasum imung manungbu phanaba thiri haikibani haukiba sagol senumita European Union gi lusingba singa video conferencing gi kuthangna wari sanabadasu numit aduda ukiba mak gi saktam aduna makna hinglingai da ukiba aroiba saktam oibi yai haina thauna phana phongdokibani ngasi maksu Russian lanmi singna Kiev Ukraine gi city kyara coordinated missile amadi artillery kyak sejinaduna landabagi thabak sathari Ukraine gi authority singna makhoi gi citizen singda Kiev Russian force singdagi ngakthokna ba amadi landarakli bisinga do petrol bomb na singba sejinaduna tanthokna ba praja singda defense ministry na capital asida lairiba praja singda haikibasu laikhrabani haina su phongdorakli loisilakpoina topa paw khrana Tankhamda yumani maina tumna sakraba yumbu singna LMG na selgi tengbang khusina khre hari Khundrakpam kendergi manungsanna Tankham mayai lekaida leiba thoksom Babita Devi amasum thoksom Tony Singani gi yum haukiba February 12 gi numidangda maina tumna sakhibadagi awaba mayuknariba yumbu ani gi mateng oinabagi damakta ngasi light minded growth LMG na lupalising 12 khusina khre loinana imung ani asigi awaba saruk yakre lupalising 12 amadi sena inanaba figa loinana tengbang seladu maina tumna sakraba yumgi yumbu oiriba Babita amadi Tony gi mapamda LMG gi thaumisingna hakthengna khusina ki haina spalakli amaromdana se minister berena yungau legalize tawduna miyambu yungang oina thangangani haibisi yaningde nupi samas se minister en berena yungau legalize tawduna miyambu yungang oina thagalagani haibisi lamdamasigi nisabu marufongna mutana bohotnariba sida miyambu usittabigi mawongni haina all Manipur women social Reformation and Development Samas Nupi Samas ki President T.H. Ramni na press ta thadorakpa sirolamanasu makhatana phongdorakli aroi boina tentakpa faw manamo Satur Fright ani thaduna Ukraine da panduna laidiba Bharat masasing lautholugadauri hauji Ukraine da thokliba lal asina maramoiraga leba sigi tuan mafam na panduna laidiba Bharat masasing lauthoknobagi dama Bharat ki mekedigi Satur Fright ani tharagani haidi amasum Satur Fright ani edu Delhi amadi Mumbai da Romanian Captain Gusares amadi Hungarian Captain Budapest tagani panba yabadi hauji Ukraine Bharat masa lising anirom lairibani madugi manung na Manipur masa nifurom yauri haina sufungdorakli COVID update mayamna thamjaramge ngasi goiriba positivity rate si 3.4% oiri ngasi miyoi ama COVID-19 na positive oiba laikhidre miyoi 13 na nauna COVID-19 na positive oire miyoi lising amaga sumnagi marfugani thoina nauna COVID test tawki ngasi COVID-19 na positive oiba thengnarakhraba miyoi 13 asi Bisnupurdagi ahum Sandelgi ahum Susampurdagi ahum Imphal East dagi mapan Imphal West dagi tara Kakchingdagi mari Kangpokpidagi ama Tamenglongdagi ani Thawbaldagi ama Urkhildagi ama miyoi puna 13 positive oiba thengnaralaga laikhidraba miyoi ama sina Urkhildagi haina su claim tawri adu hauji koina di miyam pawsi mata asa du sinjarage ama sum pathoksa kibida soikiba lankibi yaros miyam na ngakpigani matam gi maroi bi pawsing miyam na share tawjarke and thank you